ꯀꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯟꯅ ꯉꯁꯤꯗꯤ ꯃꯤꯅꯠꯁꯦ ꯈꯔ ꯆꯣꯟꯊꯔꯒꯅꯦ ꯍꯧꯔꯤꯁꯦꯀꯣ ꯁꯥꯎꯟꯁꯦ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯁꯥꯎꯟ ꯅꯨꯡ ꯀꯃꯥꯏꯅ ꯇꯧꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯆꯪꯕꯤꯔꯛꯑꯣ ꯉꯁꯤꯁꯨ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯒꯤ ꯑꯍꯥꯟꯕ ꯚ꯭ꯌꯨꯋꯔꯁ ꯑꯣꯏꯈ꯭ꯔꯦ ꯑꯕꯦꯝ ꯄꯨꯌꯥꯝ ꯍꯥꯏ ꯆꯦꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯑꯕꯦꯝꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯕꯦꯝꯁꯨ ꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯃꯈꯛꯅꯤ ꯂꯝꯉꯥꯟꯕ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯂꯝꯉꯥꯟꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯑꯅꯤ ꯑꯕꯦꯝ ꯍꯣꯏ ꯆꯥꯛ ꯆꯥꯔꯛꯑꯦ ꯑꯦꯁ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔꯅ ꯍꯥꯏ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯐꯝꯗꯨꯅ ꯀꯨꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯦꯅ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯊꯝꯃꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯉꯥꯏꯔꯝꯕ ꯃꯥꯜꯂꯦꯀꯣ 6 ꯍꯦꯔꯥꯆꯟꯗ꯭ꯔ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯈꯥ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯇꯝꯗꯤ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕ ꯈꯛꯇꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒꯗꯤ ꯂꯥꯛꯈꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯊꯣꯛꯇ꯭ꯔꯤꯕꯣ ꯑꯣꯟ ꯇꯧꯕ꯭ꯔꯣꯅꯦ ꯍꯥꯏ ꯆꯦ ꯅꯥꯎꯕꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯤꯉꯨꯖꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯍꯜꯂꯣ ꯆꯦ ꯀꯃꯦꯟ ꯄꯤꯕ ꯌꯥꯗ꯭ꯔꯤꯅꯦ ꯃꯤꯊꯤ ꯇꯧꯔꯦ ꯁꯄꯅꯥꯁꯦ ꯉꯁꯥꯏꯅꯗꯤ ꯀꯩꯅꯣ ꯇꯧꯖꯔꯒ ꯆꯪꯒꯦꯅꯗꯤ ꯈꯟꯖꯔꯒ ꯅꯪꯗꯕ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯀꯃꯦꯟ ꯏꯕꯒ ꯌꯥꯗꯕꯤꯗꯣ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯁꯞꯅꯥꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦ ꯍꯣꯏ ꯁꯤꯁꯤꯗ ꯉꯥꯛꯇꯪ ꯄꯥꯏ ꯀꯗꯥꯏ ꯌꯧꯅ ꯄꯥꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯅꯪ ꯑꯗꯨꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯜꯂꯣ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏ ꯆꯦ ꯔꯥꯁꯤꯌꯥꯝꯕꯦ ꯏꯠꯁ ꯃꯤ ꯊꯣꯏꯕ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯊꯣꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯉꯁꯤꯗꯤ ꯍꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯑꯣꯐꯤꯁ ꯑꯃ ꯑꯇꯣꯞꯄꯗ ꯍꯣꯡꯒꯗꯧꯔꯦꯕꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯠꯇꯕ ꯈꯔ ꯍꯣꯡꯗꯣꯛꯀꯗꯧꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤ ꯑꯗꯨꯗꯨꯒꯤꯅꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩ ꯀꯩꯒꯤꯅꯣ ꯆꯦ ꯁꯣꯅꯝꯁꯦ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯖꯔꯦ ꯍꯜꯂꯣ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯔꯥꯏꯁꯝ ꯍꯜꯂꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯐꯦꯠ ꯍꯧꯔꯝꯃꯒ ꯄꯣꯛꯄꯗ ꯀꯔꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯂꯦꯞꯈ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯗꯥ ꯔꯃꯦꯁ ꯀꯩꯁꯤꯝꯇ ꯁꯦꯝꯕꯤꯌꯨ ꯈꯝꯕ ꯊꯣꯏꯕꯤ ꯂꯦꯞꯈ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯪꯉꯛꯑꯦ ꯑꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯇꯣꯞꯄ ꯁꯀ꯭ꯔꯤꯞ ꯈꯔ ꯅꯩꯅꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯅꯩꯅꯕꯗꯁꯨ ꯆꯪꯕ ꯑꯍꯜ ꯂꯃꯟ ꯈꯔꯁꯨ ꯇꯥꯟꯅꯖꯔꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯂꯛꯑꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯁꯣꯝꯗ ꯀꯩꯅꯣꯝꯃ ꯁꯦꯝ ꯂꯩꯕꯒꯤ ꯍꯥꯏꯐꯦꯠ ꯂꯠꯂꯦ ꯁꯣꯅꯝꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏ ꯁꯣꯅꯝꯁꯦ ꯑꯩ ꯁꯣꯅꯝ ꯁꯨꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯅꯔꯛꯂꯒꯦ ꯍꯦꯔꯣꯖꯤꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯍꯪꯕꯤꯔꯛꯄꯅꯦ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯖꯔꯛꯑꯦ ꯑꯩꯗꯤ ꯆꯝꯊꯣꯡ ꯆꯥꯔꯛꯑꯦ ꯆꯦꯒꯤ ꯕꯨꯠꯀꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯈꯥ ꯌꯦꯡꯅꯤꯡꯉꯦ ꯃꯈꯥꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯑꯩꯈꯣꯏꯁꯦ ꯅꯝꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯊꯕꯛꯁꯦ ꯌꯥꯝꯃꯟꯗꯅ ꯇꯧꯒꯗꯕꯁꯤꯗꯤ ꯃꯌꯥꯝ ꯂꯩꯔꯕ ꯑꯗꯨꯒ ꯃꯇꯝꯁꯤꯅ ꯍꯦꯛꯇ ꯀꯣꯟꯅꯗꯕꯒꯤꯀꯣ ꯑꯦꯅꯤꯃꯦꯁꯟꯁꯤꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂ ꯂꯩꯈꯤꯕ ꯑꯗꯨꯗꯨꯒꯤ ꯈꯔ ꯐꯔꯛ ꯇꯥꯕꯒꯤꯅꯦ ꯉꯥꯏꯃꯤꯟꯅꯁꯤ ꯆꯦ ꯑꯩꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯆꯪꯕꯤꯔꯛꯑꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯉꯥꯜ ꯌꯥꯏꯐꯔꯦꯅ ꯊꯝꯕꯤꯔꯛꯏ ꯀꯩꯃꯤ ꯁꯤꯖꯟ 7 ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯀꯩꯃꯤ ꯁꯤꯖꯟ 7ꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯗꯅꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯩꯃꯤ ꯁꯤꯖꯟ 7 ꯎꯗꯨꯅ ꯂꯥꯛꯆꯒꯦ ꯁꯥꯝꯁꯟ ꯋꯥꯍꯦꯡꯕꯝ ꯍꯥꯏꯁꯦ ꯁꯣꯅꯝ ꯍꯦꯜꯂꯣ ꯁꯥꯝꯁꯟ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯊꯝꯕꯤꯔꯛꯏ ꯂꯛꯀꯤ ꯆꯥꯝꯅ
ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯀꯥꯏ ꯌꯧꯔꯒꯦ ꯈꯪꯅꯗ꯭ꯔꯤ ꯈꯤꯇꯪ ꯑꯗꯨꯝ ꯆꯠꯂ ꯄꯥꯔꯣ ꯅꯪ ꯑꯗꯨꯝ ꯄꯥꯔꯣ ꯑꯕꯦꯝ ꯀꯨꯌꯥꯝ ꯑꯩꯗꯤ ꯉꯁꯤꯁꯨ ꯂꯥꯏꯚ ꯊꯥꯔꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯕꯦꯝ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦ ꯀꯩꯅꯣꯗꯣ ꯐ꯭ꯔꯥꯏꯗꯦꯗꯣ ꯇ꯭ꯌꯨꯁꯗꯦ ꯑꯃ ꯑꯩ ꯀꯩꯅꯣꯃ ꯁꯣꯏꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯗꯦ ꯇꯥꯏꯗꯅꯀꯣ ꯕ꯭ꯂꯦꯛ ꯗꯦ ꯇꯥꯕꯒꯤ ꯂꯥꯏꯐ ꯑꯃꯗꯤ ꯊꯥꯈꯤꯗꯦ ꯊꯥꯒꯤ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯉꯥꯎꯈꯤꯕ ꯋꯥꯅꯤꯗ ꯑꯩꯁꯦ ꯑꯗꯨ ꯌꯥꯅꯤ ꯂꯥꯏꯐ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯆꯦ ꯍꯥꯏꯌꯦ ꯁꯄꯅ ꯊꯦꯡꯉꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯁꯦꯠ ꯑꯞ ꯇꯧꯕꯒꯤ ꯑꯁꯣꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯈꯔ ꯂꯩꯅꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯀꯃꯦꯟ ꯀꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯜꯂ ꯊꯥꯕꯤꯔꯛꯑꯣꯀꯣ ꯍꯣꯏ ꯀꯩ ꯂꯝꯗ ꯍꯣꯡꯒꯗꯣꯏꯅꯣ ꯍꯥꯏꯌꯦ ꯅꯝꯕꯣꯜꯗꯗꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯅꯝꯕꯣꯜꯗꯩ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯀꯥꯟꯗ ꯅꯝꯕꯣꯜ ꯑꯋꯥꯡꯖꯦꯔꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯍꯥꯏꯕꯤꯔꯛꯏꯗꯣ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯒꯥꯔꯤ ꯃꯈꯣꯟ ꯀꯩꯀꯥ ꯌꯥꯝ ꯇꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯀꯩꯃꯤ ꯀꯩꯗꯧꯉꯩ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯀꯩꯗꯤ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯊꯣꯛꯆꯣꯝꯅ ꯀꯩꯃꯤꯁꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯤꯖꯟ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯀꯣ ꯑꯅꯧꯕ ꯁꯤꯖꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯞ ꯑꯃꯨꯛ ꯁꯥꯒꯠꯇꯣꯏꯅꯦ ꯑꯗꯨꯒ ꯅꯧꯅ ꯑꯃꯨꯛ ꯀꯦꯔꯦꯛꯇꯔ ꯌꯥꯎꯔꯛꯄꯁꯤꯡ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯤ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ ꯁꯤꯅꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯃꯥꯟꯅꯩ ꯅꯍꯥꯟꯈꯩ ꯃꯥꯟꯅꯕꯗꯩ ꯉꯁꯤ ꯑꯣ ꯁꯨꯝ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦ ꯃꯤꯅ ꯑꯗꯨꯗ ꯗ꯭ꯔꯦꯁ ꯃꯥꯟꯅꯕꯩ ꯑꯣꯏꯔꯝꯕꯁꯦ ꯄꯨꯡ ꯕꯥꯔꯣ ꯕꯥꯔꯣ ꯊꯥꯔꯇꯤꯗꯒꯤ ꯃꯈꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯅꯦ ꯐꯥꯔꯁ ꯀꯃꯦꯟ ꯇꯥꯕ ꯉꯝꯍꯧꯗꯕꯒꯤ ꯋꯥꯅꯦ ꯆꯦ ꯑꯣ ꯑꯕꯦꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯥꯔꯁ ꯅꯠꯇ꯭ꯔꯁꯨ ꯁꯦꯀꯦꯟꯗꯤ ꯇꯥꯈꯤꯕꯅꯦ ꯑꯕꯦꯝꯅ ꯑꯗꯣ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯤꯕꯗꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯐꯥꯔꯁꯃꯛ ꯅꯠꯇ꯭ꯔꯁꯨ ꯆꯪꯕꯤꯔꯛꯏꯁꯦ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯩ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯃꯦꯔꯥ ꯋꯥ ꯊꯥꯎꯃꯩ ꯄꯔꯦꯡ ꯗꯤꯋꯥꯂꯤ ꯄꯥꯏꯃ ꯂꯤꯂꯥ ꯁꯟꯖꯦꯟꯕ ꯒꯣꯗꯔꯕꯣꯟꯕꯨ ꯈꯨꯔꯨꯝꯕ ꯍꯔꯤ ꯎꯊꯥꯡ ꯀꯟꯖꯤꯟꯕ ꯍꯔꯤ ꯀꯣꯂꯣꯏ ꯁꯛꯅ ꯊꯥ ꯂꯩꯔꯥꯡ ꯄꯔꯩ ꯆꯦꯠꯅ ꯊꯥ ꯑꯣꯖꯥ ꯑꯍꯩꯕꯝ ꯁꯌꯥꯝ ꯅꯤꯡꯁꯤꯡꯂꯛꯑꯦ ꯃꯀꯛꯃꯌꯨꯝ ꯈꯨꯔꯨꯝꯅ ꯊꯝꯃꯛꯑꯦ ꯍꯣꯏ ꯉꯔꯥꯡꯁꯦ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯉꯔꯥꯡꯁꯤꯗ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯍꯧꯕ ꯈꯣꯠꯄ ꯑꯗꯨꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣই ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯔꯥ ꯊꯥꯅ ꯂꯥꯛꯄꯁꯤꯗ ꯉꯔꯥꯡ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯑꯐꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯄꯨꯟꯅ ꯃꯌꯥꯝꯁꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯁꯨ ꯅꯦꯝꯊꯔꯛꯇꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯅ ꯉꯥꯟꯕꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯟꯃꯤꯟꯅꯕ ꯑꯣꯏꯁꯦꯅ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯃꯔꯖꯤꯠ ꯑꯁꯦꯝꯅ ꯍꯥꯏ ꯑꯍꯥꯟꯕꯅꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯃꯔꯖꯤꯠ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯚ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚꯁꯦ ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯑꯗꯨꯝ ꯊꯥꯕꯅꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯂꯥꯏꯚꯁꯤꯁꯨ ꯇꯤꯚꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯥꯏꯁ ꯇꯤꯚꯤ ꯂꯧꯁꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯄꯨꯄꯨ ꯇꯤꯚꯤ 113ꯒ ꯆꯦꯅꯦꯜ ꯅꯝꯕꯔ 113ꯒ 128ꯀꯗ ꯊꯥꯕꯅꯦꯕ ꯑꯗꯨ ꯆꯦꯅꯦꯜ ꯑꯅꯤꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯇꯤꯚꯤꯗꯁꯨ ꯊꯥꯔꯛꯀꯅꯤ ꯌꯦꯡꯕꯤꯔꯤꯕ ꯑꯣꯏꯔꯒꯅ ꯍꯥꯏꯕꯗꯤ ꯀꯟꯇꯦꯟꯒꯤ ꯃꯇꯥꯡꯗ ꯇꯤꯚꯤꯒꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯍꯥꯏ ꯇꯥꯃꯨ ꯂꯣꯡꯖꯝꯅ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯁꯦꯝꯗꯤ ꯁꯦꯝꯃꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯁꯤꯁꯦ ꯄꯥꯏꯁꯜꯂꯒ ꯂꯩꯔꯦ ꯑꯗꯨ ꯁꯤꯌꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡ ꯃꯊꯪꯒꯨꯝꯕ ꯏꯄꯤꯁꯣꯠ ꯌꯥꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯈꯝꯕ ꯈꯝꯂꯨ ꯂꯩꯔꯤꯕ ꯍꯦꯔꯥꯆꯟꯗ꯭ꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯁꯠ ꯁꯠ ꯑꯃꯨꯛ ꯄꯥꯏꯁꯟꯖꯔꯛꯀꯦ ꯁꯄꯅꯥꯅ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯗꯥꯎ ꯌꯥꯗꯦ ꯆꯦ ꯂꯥꯏꯚ ꯆꯪꯕ ꯑꯃꯨꯛ ꯌꯥꯗꯕ ꯀꯃꯦꯟ ꯄꯤꯕ ꯌꯥꯗꯕ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯁꯄꯅꯥ ꯍꯟꯗꯛꯁꯦ ꯐꯥꯔꯁꯁꯨ ꯇꯥꯗ꯭ꯔꯦ ꯁꯄꯅꯥꯁꯦ ꯑꯗꯨꯝ ꯀꯣ ꯑꯗꯨꯕꯨ ꯐꯥꯔꯁ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯥꯗ꯭ꯔꯁꯨ ꯀꯩꯁꯨ ꯇꯥꯕꯅꯦ ꯀꯥꯏꯗꯦꯗ ꯍꯥꯏꯕꯗꯤ ꯉꯥꯏꯕꯤꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯅ ꯍꯦꯟꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯐꯔꯦ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯋꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯤꯁꯇꯔ ꯍꯥꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯌꯦꯡ ꯉꯁꯤꯗꯤ ꯑꯕꯦꯝ ꯐꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯏꯉꯦꯜ ꯍꯅꯨꯕꯤ ꯑꯣꯟꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯃꯈꯥ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏ ꯍꯦꯔꯣꯖꯤꯠ ꯈ꯭ꯋꯥꯏꯔꯛꯄꯝ ꯏꯉꯦꯜꯂꯩꯅ ꯍꯅꯨꯕꯤ ꯑꯣꯟꯕꯗꯣ ꯂꯣꯏꯈ꯭ꯔꯦ ꯄꯥꯔꯠ 2 ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯗꯣ ꯌꯦꯡꯕꯤꯗ꯭ꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯡꯉꯕ꯭ꯔꯥ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯍꯟꯈ꯭ꯔꯕꯅꯦ ꯃꯃꯥ ꯀꯩꯀꯥ ꯂꯧꯁꯜꯂꯀꯥꯟꯗ ꯄꯥꯔꯠ 2 ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯂꯩꯖꯗ꯭ꯔꯦ
ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯐꯥꯔꯁ ꯀꯃꯦꯟ ꯑꯣꯏꯅꯤ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤ ꯐꯥꯔꯁ ꯀꯃꯦꯟ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯑꯩꯅ ꯐꯥꯔꯁ ꯍꯥꯏ ꯃꯉꯥꯜꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯍꯣꯏ ꯃꯉꯥꯜ ꯃꯊꯪꯗ ꯌꯦꯡꯉꯁꯤ ꯐꯥꯔꯁ ꯅꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯤꯝꯁꯤꯡꯕꯨ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯑꯍꯟꯖꯥꯎ ꯃꯤꯡꯗꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯣꯏꯔꯝꯃꯁꯨ ꯉꯥꯛꯄꯤꯔꯣ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯌꯨꯖꯔ ꯅꯦꯝꯗꯣ ꯈꯛꯇ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯌꯥꯏꯐꯕꯇ ꯑꯣꯏꯖꯔꯒꯦ ꯆꯦ ꯗꯥꯏꯂꯣꯛ ꯑꯝꯇ ꯍꯥꯟꯅ ꯇꯥꯁꯦ ꯍꯥꯏ ꯍꯣꯏ ꯌꯥꯏꯌꯦ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯔꯒꯅ ꯂꯥꯏꯚ ꯍꯦꯛꯇ ꯃꯥꯜꯂꯦꯀꯣ ꯌꯥꯏ ꯗꯥꯏꯂꯣꯛ ꯑꯃ ꯇꯥꯊꯣꯛꯁꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛ ꯑꯃ ꯌꯦꯡꯉꯒꯦꯔꯥ ꯌꯦꯡꯉꯒꯦ Good ꯑꯗꯨꯗꯤ afternoon, Che Anibu. Hi, good afternoon, afternoon. MD Said Khan. Hi, Robindro Singh. Hello. Che Anisu afaba nungaibada oibiyo Pupu Fong TV na leiringai seba tauba ngamba oibiyo Che hai Sapnan. Hoi Sapna yaifabata oijage Pupu TV na hingligai adaidi akhoi hingligai Pupu TV sudam hingange mayamna adum nungsibiyo mayamna nungsirigai akhoi su ana ayek yaudana mayamgi seba matam kuina tauba ngamba oijage Ingelaido yam nungaiye Che Ingelaido makha muk puthol aroidro Ingelai se akhoi wari paringi oinadi loire akhoi na hapjagibado simadi makha puthurakadaba mandre hoi nungai haibirakpagi damakta thank you dialogue se kai matang dai tawsige na ise khallina hai nungshi marakta uba phangbase hai hoi adum marakta dang yengba live to ni changdaba male ko Tuesday ga Friday ga se akhoi adum live thajabane ichi any background sound do yam nungaite khara inchi paba khumda hongna fareda hoi hongdore asengba adugi damakta adugi khalaga su honggadoribane mafamgi wandi se yam nungai bako adubo khoi gi channel sigadi yamna ayingba mafamda ne hena chana bado oibado adugi amuk thaoina thirine isau yamna langba hyang athawbagi nupi ahanbagi do mai nupi do adudugi oina tawjarake ko adugi sonamdagi dialogue ama mong mayam tabirasi taminarasi ngaktang dingai biro laidi laire ko soikiba ko lankiba yaurasu latmina mayamna dum ngakpiro ko sinwan do kai like kamendi myam adum laiba male ko laibu hanjan adum tawsan biro ko chithaba nantagi ba yauro su mamang su kamen pa thokte na maina waro mi su yam yaw khibani dialogue ke ka ta ganda kan gi be yaw bodo kai dawragi dialogue thira kan sta tois ma dialogue si sangba yage dina script se changba yam do Atanga hele myam saw atiko ole so am lang mani sidi haurage ko myam adudi suningai leitre haidana yumda adum phamduna leithoklabadi thabak to kadaidagi phanggadoribano thabak phangdre hairadi phangnaba thiba tabane yumda khungrai selaga leithokladi adum chara henba tabane ho aidi ngamjararoi asuk thina phibam soklasi phawba hayeng hangchit haiduna adum tawraga leikigadro yumgi awara padi yengo nongmagi sum henjele leikai dagi puba henbandana ai lakpada thong thingba yawnarabane nangdi yumgi makumata awat pasingse nangna khangbiba natiye smai haibagi to zargi thank you yengibasing na dum khangam hyang thauba part 1 dugini ba do hajik si digi makha part 2 semi mayam na makha puthoro haibado yamna phajagani na khalle wari paring se hyang thauba dugi wari khangninge haidana ko nupi dugi wari magi wari se lakadoine ba yam ngai biramo sisu kamena mo parase makumayum bhar kisam ta papiros yam sange magi se adi saites yaram dini se
ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯈꯔꯥꯏꯊꯣꯡꯒ ꯂꯥꯟꯗ꯭ꯔꯤꯕꯤ ꯃꯥꯏꯀꯩ ꯄꯪꯅ ꯑꯣꯡꯈꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯈꯥꯎꯊꯥ ꯂꯥꯏꯔ ꯑꯅꯪ ꯅꯪ ꯅꯥꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯗꯝ ꯅꯥꯏꯗꯅ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯅ ꯊꯥ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯑꯣ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯕ ꯑꯣ ꯈꯨꯗꯛꯇ ꯄꯥꯕ ꯈꯤꯇꯪ ꯉꯥꯎꯔꯤꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯁꯨ ꯈꯔ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯗꯕ ꯃꯥꯜꯂꯦ ꯑꯋꯥꯅ ꯇꯥꯗꯅ ꯃꯤꯠꯂꯨꯗꯩ ꯄꯤꯔꯥꯡ ꯑꯃꯨꯛ ꯁꯤꯟꯊꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨꯅ ꯊꯝꯖꯒꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯚꯥꯏ ꯃꯉꯥꯜ ꯃꯊꯪꯁꯨ ꯑꯩꯅ ꯍꯥꯟꯒꯅꯤ ꯍꯥꯏꯔꯤ ꯌꯦꯡꯉꯁꯦ ꯀꯅꯥꯅ ꯍꯥꯟꯒꯦ ꯍꯥꯏꯕꯗꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯤ ꯅꯦꯠ ꯌꯥꯕꯗꯒꯤꯀꯣ ꯃꯥꯅ ꯑꯗꯨꯝ ꯐꯥꯔꯁ ꯇꯥꯈꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯝꯒ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯆꯦꯒꯤ ꯗꯥꯏꯂꯣꯛ ꯉꯥꯏꯖꯔꯤꯌꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯑꯕꯦꯝ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯥꯡ ꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯡ ꯑꯣꯏꯕ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯔꯇꯨꯟ ꯀꯔꯦꯛꯇꯔ ꯁꯤꯟ ꯚꯣꯏꯁꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯂꯞ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯥꯔꯇꯨꯟꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯀꯥꯔꯇꯨꯟ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯋꯥꯔꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯇꯦꯜꯂꯁꯨ ꯌꯥꯝ ꯐꯖꯩ ꯏꯪꯉꯦ ꯂꯩꯗꯨ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯄꯅꯥ ꯑꯇꯦꯟꯕ ꯑꯁꯥꯡꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯆꯦ ꯑꯗꯣ ꯀꯩꯃꯤꯗꯣ ꯈ꯭ꯋꯥꯏꯗ ꯆꯥꯛꯈ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯃꯥꯡꯗꯁꯨ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯃꯤ ꯀꯩꯃꯤ ꯗꯥ ꯔꯣꯖꯦꯁꯇꯣ ꯑꯣꯏꯗꯣꯏꯔꯣ ꯂꯩꯌꯦ ꯗꯥ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯈꯔ ꯀꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯃꯤꯟꯅꯔꯛꯀꯦ ꯔꯥꯖ ꯇꯦꯡꯅꯝ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯆꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯨ ꯇꯧꯗꯕ ꯀꯨꯏꯔꯦ ꯑꯩ ꯈꯤꯇꯪ ꯊꯤꯒꯠꯂꯀꯥꯟꯗ ꯇꯧ ꯑꯗꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤꯁꯦ ꯍꯥꯞꯈꯤꯕ ꯄꯥꯔꯠꯁꯤꯡꯗꯨꯗꯒꯤꯅꯦ ꯂꯥꯏꯞ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝ ꯁꯨꯝ ꯇꯧꯊꯣꯛꯈꯤꯗꯅ ꯗꯥꯏꯂꯣഗ്ꯁꯦ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯍꯟꯖꯟ ꯁꯨꯝ ꯇꯧꯁꯜꯂꯛꯀꯗꯧꯕꯗꯨ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯍꯣꯔꯦꯟꯕꯨꯗꯤ ꯑꯃꯇꯪ ꯇꯧꯖꯒꯦꯀꯣ ꯋꯥꯈꯜꯗꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯉꯥꯛꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯏꯪꯉꯦ ꯂꯩꯇꯧꯔꯣ ꯆꯦꯆꯦ ꯑꯅꯤꯒꯤ ꯅꯤꯡꯊꯧꯗ ꯆꯦꯕꯥꯎ ꯊꯥꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗோ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯍꯟ ꯉꯁꯥꯏ ꯏꯆꯦ ꯆꯦꯄꯥꯎ ꯑꯝꯇ ꯄꯤꯕꯤꯌꯨ ꯈꯣꯠꯂꯨ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯣ ꯃꯃꯥꯡꯗꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇ ꯆꯠꯄꯅ ꯍꯣꯏ ꯑꯗꯨꯏꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯀꯣ ꯈꯝꯕ ꯊꯣꯏꯕꯤ ꯌꯦꯡꯕ ꯐꯪꯗ꯭ꯔꯁꯨ ꯂꯥꯏꯞꯇ ꯗꯥꯏꯂꯣꯛ ꯇꯥꯖꯒꯦ ꯆꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯥꯍꯟꯖꯒꯦ ꯑꯕꯦꯝ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯟ ꯊꯥꯔꯛꯇꯣꯏꯅꯦ ꯆꯦ ꯄꯥꯗꯕꯒ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣꯀꯣ ꯁꯄꯅꯥ ꯍꯥꯏꯗꯤ ꯀꯥꯟꯈꯤꯕ ꯌꯥꯎꯔꯁꯨꯀꯣ ꯁꯨꯝ ꯍꯣꯏ ꯗꯥꯏꯂꯣꯛ ꯀꯩꯀꯥ ꯇꯧꯔꯤꯀꯥꯟ ꯀꯥꯟꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯊꯑꯣꯏꯅ ꯄꯥꯔꯣꯏꯒꯦꯅ ꯄꯥꯖꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯃꯨꯛꯀ ꯍꯜꯂ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯆꯠꯈꯤꯕꯗꯣ ꯆꯠꯈꯤꯕ ꯀꯥꯟꯗ ꯎꯍꯧꯗꯕ ꯌꯥꯎꯋꯦꯕ ꯌꯥꯝ ꯐꯖꯩ ꯏꯁꯧ ꯂꯥꯡꯕꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯔꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯕꯦꯝ ꯀꯞꯅꯤꯡꯉꯤ ꯆꯦ ꯁꯨꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ ꯆꯦ ꯁꯣꯅꯝꯁꯦ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩ ꯆꯦ ꯑꯃꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯆꯦꯁꯨ ꯑꯦꯛꯇꯤꯡ ꯍꯩ ꯃꯉꯥꯜꯅ ꯍꯥꯏꯔꯛꯑꯦ ꯑꯩꯗꯣ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯑꯩ ꯀꯥꯡꯕꯨꯡꯗꯒꯤ ꯍꯣꯏ ꯈꯪꯍꯧꯔꯣ ꯑꯩꯒꯤꯅ ꯁꯣꯅꯝ ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯦꯂꯤꯁꯥ ꯅꯥꯏꯁ ꯗꯥꯏꯂꯣꯛ ꯏꯆꯦ ꯊꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯄꯥꯗꯕꯒ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯔꯛꯀꯗꯣꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯌꯨꯖꯔ ꯅꯦꯝꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯀꯛꯃꯌꯨꯝ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯟꯗꯣꯏꯅꯤꯀꯣ ꯅꯪꯅ ꯍꯥꯟꯕꯁꯨ ꯌꯥꯔꯣꯏ ꯀꯃꯦꯟ ꯐꯥꯔꯁꯇꯣ ꯌꯦꯡꯅꯔꯁꯤꯀꯣ ꯃꯊꯪ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯤ ꯀꯅꯥꯅ ꯍꯥꯟꯒꯦ ꯍꯥꯏꯕꯗꯣ ꯑꯅꯤꯃꯛꯁꯦ ꯆꯞ ꯃꯥꯟꯅ ꯊꯥꯔꯁꯨ ꯑꯃꯅꯗꯤ ꯍꯥꯟꯅꯗꯤ ꯆꯣꯡꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯨ ꯑꯣꯏꯌꯦꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯕꯦꯝꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯌꯥꯏꯐꯕꯁꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯥꯏꯕꯗ ꯀꯞꯄꯤ ꯑꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯑꯕꯦꯝ ꯐꯖꯅ ꯊꯦꯝꯕꯤꯌꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯍꯟꯖꯥꯎ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕ ꯀꯦꯃꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯉꯣꯟꯗ ꯅꯍꯥꯟꯁꯨ ꯑꯗꯨꯗꯤ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯥꯏ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩ ꯈꯝꯕ ꯊꯣꯏꯕꯤꯒꯤꯀꯣ ꯗꯥꯏꯂꯣꯛ ꯑꯃ ꯍꯥꯏꯐꯦꯠ ꯈꯔ ꯇꯥꯊꯣꯛꯍꯜꯂꯒꯀꯣ ꯇꯧꯔꯕꯥꯟ ꯐꯝꯂꯨꯔꯕꯅꯤꯅ ꯍꯦꯟꯅ ꯐꯩ ꯅꯍꯥꯟꯒꯤ ꯂꯥꯏꯐꯇ ꯊꯥꯔꯛꯀꯅꯤꯅ ꯉꯥꯏꯔꯒ
ꯂꯥꯏꯐ ꯂꯥꯛꯇꯦ ꯂꯥꯛꯇꯕꯗꯣ ꯑꯗꯨꯗꯣ ꯅꯨꯃꯤꯠꯇꯣ ꯕ꯭ꯂꯦꯛ ꯗꯦ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤ Thank you, ꯇꯧꯔꯗꯤ ꯌꯥꯝ ꯕꯦꯝꯄꯨꯌꯥꯝ. ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯀꯃꯦꯟ ꯌꯦꯡꯗ꯭ꯔꯦꯀꯣ ꯅꯪ ꯌꯦꯡꯉꯣꯀꯣ ꯆꯦ ꯂꯤꯁꯥꯁꯨ ꯊꯥꯖꯗꯅ ꯑꯩꯁꯤꯅꯅꯦ ꯑꯐꯕꯒꯤ ꯂꯥꯏꯟꯗꯗꯤ ꯄꯥꯛ ꯍꯩ ꯄꯥꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯇꯧꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯥꯏꯗꯤ ꯄꯛꯄ ꯈꯔ ꯋꯥꯠꯂꯦꯕ ꯐꯕꯗꯅ ꯍꯦꯛ ꯈꯔ ꯄꯛꯇꯣꯏꯅꯤ ꯇꯧꯗ꯭ꯔꯤꯕꯩ ꯐꯠꯇꯕꯒꯨꯝꯕ ꯋꯤꯠꯁꯀꯨꯝꯕ ꯁꯥꯕꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯒꯨꯝꯕ ꯑꯗꯨꯝꯕꯗꯨꯅ ꯈꯔ ꯃꯥꯟꯕ ꯃꯥꯜꯂꯦ ꯐꯥꯔꯁꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯔꯣ ꯁꯦꯀꯦꯟꯗ ꯑꯩ ꯂꯩꯖꯔꯒꯦ ꯃꯌꯥꯝ ꯐꯥꯔꯁꯇ ꯏꯟꯅ ꯂꯩꯔꯦ ꯑꯩ ꯁꯄꯅ ꯐꯔꯦ ꯑꯩ ꯈꯝꯕ ꯈꯝꯅꯨꯒꯤ ꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯦ ꯄꯨꯟꯅ ꯈꯝꯕ ꯊꯣꯏꯕꯤ ꯇꯥꯃꯤꯟꯅꯁꯤ. ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯄꯣꯛꯑꯣ ꯍꯥꯄꯣꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯍꯥꯄꯛꯑꯅꯤ ꯑꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯁꯦ ꯊꯣꯏꯕꯤꯒꯤ ꯑꯣꯏꯅ ꯇꯧꯒꯦꯀꯣ ꯏꯁ ꯌꯥꯝꯈ꯭ꯔꯕ ꯆꯦꯡ ꯑꯁꯤꯅꯤ ꯆꯥꯎꯈ꯭ꯔꯕ ꯃꯥꯏꯔꯦꯜ ꯑꯁꯤꯒ ꯑꯃꯨꯛ ꯄꯨꯕ ꯉꯝꯗꯗꯅ ꯏꯁꯣꯞ ꯁꯣꯞꯅꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯣ ꯅꯣ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯁꯣꯏꯔꯒꯦ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣꯛ ꯀꯟꯅꯔꯦꯁꯟꯒ ꯄꯨꯟꯖꯟꯅꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯍꯥꯏꯐꯦꯠ ꯁꯣꯔꯤ ꯁꯤꯗ ꯁꯤꯒꯤ ꯍꯥꯏꯐꯦꯠ ꯀꯥꯜꯂꯒ ꯃꯈꯥ ꯂꯥꯛꯄꯁꯤꯗꯒꯤ ꯇꯧꯖꯒꯦꯀꯣ ꯁꯛꯈꯪꯗꯕ ꯇꯝꯕ ꯅꯨꯄꯥꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯁꯟ ꯁꯦꯟꯕ ꯂꯥꯛꯂꯕꯗꯤ ꯊꯣꯏꯕꯤ ꯑꯩꯒꯤ ꯄꯥꯏ ꯃꯅꯨꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯥꯏ ꯁꯦꯅꯨ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯁꯛꯈꯪꯗꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯂꯣꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯨ ꯍꯥꯏ ꯋꯥꯅꯤ ꯑꯆꯥꯟꯕꯤ ꯅꯪꯕꯣ ꯁꯤꯗ ꯅꯪꯒꯤ ꯑꯃꯗꯤ ꯌꯥꯎꯋꯦ ꯍꯣꯟꯅꯅ ꯑꯩ ꯁꯦꯅꯨ ꯌꯦꯡꯖꯔꯨꯒꯦ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯝ ꯇꯦꯜꯂꯦꯗ ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯀꯅꯤ ꯈꯪꯗꯕꯗꯣ ꯍꯦꯛ ꯎꯕꯗ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯨꯕꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯣꯏ ꯂꯩꯔꯝꯃꯤꯗꯨꯒ ꯑꯗꯨꯝ ꯇꯥꯁꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯍꯣ ꯅꯅꯥꯏ ꯁꯦꯅꯨ ꯌꯦꯡꯖꯔꯨꯒꯦ ꯃꯆꯥ ꯏꯕꯦꯝꯃ ꯍꯣ ꯅꯅꯥꯏ ꯁꯦꯅꯨ ꯌꯦꯡꯖꯔꯨꯒꯦ ꯃꯖꯥ ꯏꯕꯦꯝꯃ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗꯤ ꯁꯨꯃꯥꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯀꯦ ꯈꯤꯇꯪ ꯁꯀ꯭ꯔꯤꯞꯇꯣ ꯈꯨꯗꯛꯀꯤ ꯑꯣꯏꯕꯒꯤꯀꯣ ꯀꯥꯏ ꯋꯥꯏ ꯖꯒꯥꯅꯣ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯕ ꯀꯥꯏ ꯋꯥꯏꯗ ꯂꯩꯕ ꯀꯃꯦꯟ ꯄꯥꯊꯣꯛꯄꯗꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯣ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯌꯦꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯉꯥꯏꯅꯔꯒ ꯂꯩ ꯌꯥꯝ ꯇꯠꯇꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯈꯔ ꯀꯥꯟꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯆꯦ ꯍꯣꯏꯁꯦ ꯄꯨꯡ ꯀꯌꯥꯗ ꯌꯨꯝ ꯍꯟꯒꯦ ꯍꯥꯏ ꯍꯥꯟꯅꯗꯤꯅꯦ ꯁꯝꯃꯔꯗꯗꯤ ꯄꯨꯡ 6ꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯡ 5ꯗ ꯍꯜꯂꯦ ꯑꯩꯗꯤ ꯃꯤꯡꯗꯣ ꯐꯥꯔꯁ ꯏꯟꯇ꯭ꯔꯣ ꯀꯃꯦꯟ ꯇꯧ ꯇꯥꯗ꯭ꯔꯁꯨ ꯁꯦꯀꯦꯟ ꯐꯥꯎꯗꯤ ꯇꯥꯕ ꯇꯥꯕ ꯉꯝꯃꯤꯕꯨꯖꯤ ꯉꯝꯃꯤꯁꯦ ꯍꯣꯏ ꯑꯕꯦꯝ ꯁꯦꯀꯦꯟ ꯇꯥꯏ ꯉꯁꯤ ꯑꯕꯦꯝꯅ ꯃꯤꯡꯗꯣ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯛꯑꯣ ꯁꯥꯄꯝ ꯏꯟꯗꯤꯔꯥ ꯁꯥꯄꯝ ꯏꯟꯗꯤꯔꯥ ꯑꯈꯪꯕ ꯃꯃꯥꯡꯒꯤ ꯂꯥꯏꯐꯁꯤꯡꯗꯁꯨ ꯑꯗꯨꯝ ꯇꯠꯇꯅ ꯇꯧꯖꯈ꯭ꯔꯕꯅꯦ ꯉꯁꯤ ꯈꯛꯇꯪ ꯆꯪꯕ ꯑꯣꯏꯔꯝꯂꯒꯗꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯇꯧꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯊꯦꯡꯕꯥꯏꯖꯝ ꯁꯣꯅꯝ ꯆꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯅꯧꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯥꯡꯃꯣꯡꯗꯒꯤ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯥꯛꯀꯗꯕ ꯅꯣꯏꯅ ꯈꯪꯕꯤꯗꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯉꯥꯏꯕꯤꯌꯣ ꯑꯋꯥꯕ ꯀꯣꯛꯍꯟꯖꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯣ ꯑꯗꯨꯝ ꯃꯊꯛ ꯑꯣꯏ ꯃꯥꯜꯂꯦꯗꯅꯀꯣ ꯆꯦ ꯂꯤꯁꯥꯒꯤ ꯗꯥꯏꯂꯣꯛꯁꯨ ꯑꯃ ꯇꯥꯁꯦ ꯆꯦ ꯇꯥꯁꯦ ꯂꯤꯁꯥꯒ ꯆꯦ ꯁꯣꯅꯝꯒ ꯄꯨꯟꯅ ꯇꯧꯕ ꯇꯧꯕ ꯏꯪꯉꯦꯜꯂꯩꯗꯣ ꯌꯥꯕ ꯏꯪꯉꯦꯜꯂꯩꯒꯤꯗꯣ ꯇꯧꯔꯣꯁꯦ ꯇꯧꯔꯁꯦ ꯑꯗꯨꯗꯣ ꯇꯧꯁꯦ ꯑꯁꯦꯡꯕ ꯌꯥꯏ ꯆꯦ ꯑꯩꯁꯦ ꯁꯣꯅꯝ ꯀꯩꯅꯣ ꯊꯣꯡꯊꯛꯇꯒꯤꯅꯤ ꯊꯣꯡꯊꯛ ꯂꯩꯀꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯖꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔꯗꯤ ꯀꯃꯦꯟ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯕꯁꯤꯗ ꯀꯝꯄꯤꯇꯤꯁꯟꯃꯛ ꯅꯠꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯟꯅ ꯆꯪꯕ ꯏꯟꯇꯔꯦꯁꯇꯣ ꯌꯥꯝꯅ ꯂꯩꯌꯦ ꯍꯥꯟꯅ ꯆꯪꯉꯛꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯒꯤ ꯀꯃꯦꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯍꯥꯟꯕ ꯆꯪꯕ ꯉꯝꯗ꯭ꯔꯁꯨ ꯂꯥꯏꯐꯁꯤꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯆꯦ ꯁꯣꯅꯝꯅ ꯐꯠꯇꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯐꯠꯇꯕꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯇꯧꯕꯤꯌꯣ ꯆꯦ ꯁꯣꯅꯝ ꯑꯩꯅ ꯐꯠꯇꯕꯩꯗꯤ ꯄꯥꯛ ꯁꯥꯗꯕ ꯍꯣꯏ ꯇꯧꯒꯦ ꯋꯥꯈꯜꯗꯒꯤ ꯑꯣꯏꯅ ꯁꯥꯒꯠꯂꯒ ꯑꯣꯏꯁꯨ ꯑꯗꯨꯝ ꯇꯧꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯆꯦꯁꯤꯡꯁꯦ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ
ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯃꯉꯥꯜ ꯍꯣꯏ ꯋꯥꯕ ꯍꯥꯏꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯅ ꯋꯥꯔꯨꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯈꯪꯗꯦ ꯚꯤꯋꯔꯁ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯁꯤꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯄ ꯈꯣꯠꯄꯁꯦ ꯁꯤꯗ ꯑꯋꯥꯕꯁꯦ ꯍꯦꯛꯇ ꯀꯥꯎꯋꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯗꯁꯨ ꯀꯃꯦꯟ ꯎꯕꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯅ ꯐꯖꯅ ꯋꯥꯅ ꯁꯨꯔꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯃꯦꯟ ꯑꯝꯇꯪ ꯎꯕꯗ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯐꯩ ꯈꯝꯕ ꯊꯣꯏꯕꯤꯗꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯑꯕꯦꯝ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯃꯊꯪꯒꯤ ꯂꯥꯏꯚ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯀꯃꯦꯟ ꯄꯤꯕ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯆꯦ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯂꯥꯏꯚ ꯑꯣꯏꯅ ꯌꯥꯎꯔ ꯁꯄꯅꯥ ꯑꯗꯨꯅꯕꯨ ꯐꯔꯦ ꯂꯥꯛꯑꯣ ꯄꯨꯟꯅ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯁꯤ ꯅꯦꯠꯁꯦ ꯂꯣꯏꯔꯦꯅ ꯐꯥꯎꯕ ꯑꯦꯛꯁꯇ꯭ꯔꯥ ꯅꯦꯠ ꯍꯥꯞꯂꯤꯅꯦ ꯑꯗꯨꯒ ꯐꯥꯔꯁꯇ ꯐꯥꯎꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯅꯦꯠ ꯃꯍꯨꯠ ꯐꯥꯔꯁ ꯇꯥꯗ꯭ꯔꯗꯤꯀꯣ ꯃꯥꯡꯉꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯨꯅꯦ ꯉꯁꯤꯗꯤ ꯐꯥꯔꯁ ꯇꯥꯏ ꯈꯜꯂꯦꯕ ꯅꯦꯠ ꯊꯑꯣꯏꯅ ꯍꯥꯞꯄꯤꯅꯤꯅ ꯑꯁ ꯉꯥꯏꯔ ꯂꯩꯕ ꯃꯥꯜꯂꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯛꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯦꯝꯕꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏ 5 ꯂꯩꯌꯦ 5ꯁꯦ ꯇꯣꯉꯥꯟꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯊꯥꯗꯕꯤꯗꯅꯦ ꯁꯤꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯕꯁꯦ ꯑꯩꯈꯣꯏ 5ꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁꯇꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯗꯥꯅꯤꯇꯤꯁ ꯑꯗꯩ ꯆꯦ ꯔꯤꯇꯥ ꯆꯦ ꯊꯣꯏꯕꯤ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯃꯤꯡ ꯑꯣꯏꯅ ꯂꯣꯏꯅ ꯄꯟꯕꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯇꯦꯛ ꯌꯥꯎꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯁꯤꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯑꯗꯨꯒ ꯗꯥꯁꯅꯥ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯔꯛ ꯑꯃ ꯃꯁꯥ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯌꯨꯝꯗꯒꯤ ꯁꯨꯔꯛꯑꯦ ꯍꯥꯟꯅ ꯑꯣꯐꯤꯁꯇ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯂꯥꯞꯄꯒꯤ ꯍꯟꯈ꯭ꯔꯦ ꯃꯌꯨꯝꯗ ꯁꯤꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯗꯕ ꯃꯥꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯩ ꯑꯣꯏꯌꯦꯕ ꯃꯥꯁꯨ ꯁꯤꯗ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯏꯅꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯔꯛꯄ ꯈꯣꯠꯄ ꯏꯗꯤꯇꯔ ꯑꯃꯅꯦ ꯃꯥꯁꯨ ꯃꯥꯒ ꯊꯥꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏ 6 ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯥꯏꯚꯇꯣ ꯍꯥꯏ ꯃꯉꯥꯜꯗ ꯃꯉꯥꯜ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯝꯇꯪ ꯊꯥꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯒ ꯎꯅꯅꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯍꯧꯁꯤ ꯂꯥꯏꯚ ꯇꯧꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯅꯤ ꯉꯥꯏꯃꯤꯟꯅꯁꯤ ꯆꯦꯒꯤ ꯃꯥꯡꯗꯒ ꯐꯝꯃꯒ ꯐꯠꯇꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯍꯜꯂꯒ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯆꯦ ꯁꯅꯃꯣꯏ ꯑꯕꯦꯝ ꯃꯥꯡꯗ ꯐꯝꯕꯅꯦꯅ ꯑꯗꯨꯝ ꯈꯜꯂꯣ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯅꯤꯅ ꯍꯦꯛ ꯃꯥꯡꯗ ꯐꯝꯃꯤꯅꯦꯅ ꯑꯗꯨꯝ ꯈꯜꯂꯣ ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯠ ꯇꯧꯊꯔꯛꯀꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯣꯏ ꯆꯥꯛ ꯆꯥꯖꯔꯛꯑꯦ ꯑꯩꯗꯤ ꯄꯦꯟꯗꯕ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯔꯣꯕꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯄꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯣꯏꯁꯨ ꯑꯋꯥ ꯑꯅꯥ ꯀꯌా ꯊꯦꯡꯅꯔꯤꯕꯅꯤꯅ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯃꯛꯏ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯈꯪꯕꯤ ꯑꯇꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯕꯤ ꯑꯗꯨꯕꯨ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯦ ꯇꯠꯇꯅ ꯃꯀꯛ ꯃꯃꯥꯡꯗꯁꯨ ꯃꯌꯨꯝ ꯑꯗꯨꯝ ꯐꯔꯨꯛꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯑꯋꯥꯕ ꯈꯪꯕꯤꯕꯒꯤꯗꯃꯛꯇ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯦꯃꯤ ꯁꯤꯖꯟ 7 ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯇꯣꯏꯅꯣ ꯍꯥꯏ ꯈꯥꯡꯉꯦꯝꯕꯝ ꯑꯕꯦ ꯀꯥꯏꯃꯤ ꯁꯤꯖꯟꯁꯦ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯦ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯗꯅ ꯁꯤꯖꯟ ꯑꯃ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯊꯨꯅ ꯍꯥꯞꯄꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯋꯥꯔꯤ ꯈꯔꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕꯅꯤꯅ ꯈꯝꯕ ꯈꯝꯅꯨ ꯍꯦꯔꯥꯆꯟꯗ꯭ꯔ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯀꯩꯃꯤ ꯁꯤꯖꯟ 7 ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯩ ꯂꯥꯏꯚ ꯌꯥꯎꯔꯗꯤ ꯃꯤꯒꯩ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇꯣꯏ ꯃꯥꯟꯗꯦ ꯆꯦ ꯄꯤꯔꯛꯀꯅꯤꯗ ꯀꯩꯗꯧꯕꯩ ꯄꯤꯔꯛꯑꯣꯏꯗꯣꯏꯅꯣ ꯍꯦꯟꯅ ꯃꯤ ꯊꯋꯥꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯦ ꯃꯌꯥꯝ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯁꯄꯅꯥ ꯉꯔꯥꯡꯁꯨ ꯏꯝꯐꯥꯜ ꯆꯠꯄꯗ ꯅꯣꯏ ꯅꯝꯕꯣꯜꯗꯣ ꯅꯝꯕꯣꯜ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯣꯐꯤꯁ ꯎꯏ ꯍꯥꯏ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯂꯩ ꯐꯣꯇꯣꯁꯨ ꯅꯝꯃꯦ ꯐꯖꯖꯥꯠꯅꯤ ꯃꯉꯥꯜ ꯑꯣ ꯑꯗꯨꯝ ꯍꯦꯛ ꯃꯦꯟ ꯔꯣꯗꯇꯒꯤ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯝ ꯎꯔꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯕꯅꯦꯕ ꯄꯨꯄꯨ ꯇꯤꯚꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯃꯊꯪꯗ ꯂꯥꯛꯑꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯊꯪꯗꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯑꯃ ꯍꯥꯟꯅ ꯇꯧꯔꯁꯤꯁꯦ ꯌꯦꯡꯉꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯌꯥꯎꯕ ꯇꯧꯁꯤꯒꯦ ꯉꯁꯥꯏꯒꯤ ꯏꯪꯉꯦꯜꯂꯩꯒꯤꯗꯣ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯌꯥꯎꯕꯗꯣ ꯑꯩ ꯗꯥꯏꯂꯣꯛ ꯊꯤꯔꯛꯀꯦꯀꯣ ꯆꯦ ꯑꯅꯤꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ
ꯀꯅꯥꯅꯅꯣ ꯔꯥꯖꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯆꯪꯉꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯁꯨ ꯆꯪꯉꯛꯄ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯏꯕꯥꯅꯤ ꯃꯤꯡ ꯐꯅꯌꯥꯝ ꯏꯟꯇ꯭ꯔꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯒꯦ ꯑꯩꯒꯤꯅ ꯁꯣꯅꯝ ꯀꯧꯋꯦ ꯀꯩꯅꯧꯗꯒꯤꯅꯦ ꯑꯩꯒꯤꯅ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯀꯥꯡꯕꯨꯡꯗꯒꯤ ꯍꯣꯏ. ꯏꯕꯥꯅꯤ ꯌꯥꯎꯕ ꯗꯥꯏꯂꯣꯛ ꯊꯤꯔꯛꯑꯒꯦ ꯆꯦ ꯑꯅꯤ ꯂꯩꯔꯝꯃꯦ ꯀꯨꯏꯔꯦ ꯅꯨꯡꯁꯤꯕꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯛꯀꯅꯤ ꯄꯣꯄꯣꯄꯣꯛ ꯇꯤꯚꯤ ꯏꯁꯇꯨꯗꯤꯑꯣꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯃꯄꯨꯅ ꯉꯝꯍꯟꯕꯤꯁꯅꯨ ꯍꯥꯏꯕ ꯍꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯗ ꯅꯥꯌꯦꯛ ꯌꯥꯎꯗꯅ ꯅꯣꯡꯃ ꯄꯣꯄꯣꯄꯣꯛ ꯇꯤꯚꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯂꯩꯔꯕꯣ ꯂꯩꯇ꯭ꯔꯤ ꯊꯤꯔꯤ ꯂꯩꯕꯒ ꯍꯥꯏꯔꯛꯑꯣꯀꯣ ꯑꯥ ꯃꯀꯛ ꯃꯌꯨꯝ ꯂꯥꯏꯔꯤꯛꯇꯕꯩꯅꯦ ꯅꯪ ꯍꯥꯏꯁꯦ ꯏꯪꯉꯦꯜꯂꯩꯗꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛ ꯊꯤꯔꯤꯀꯣ ꯃꯥ ꯍꯦꯛ ꯐꯪꯕꯒ ꯇꯧꯔꯛꯑꯒꯦ ꯈꯝꯕ ꯊꯣꯏꯕꯤꯗꯤ ꯉꯥꯏꯅꯔꯤꯌꯦ ꯍꯥꯏꯔꯣꯅꯨ ꯆꯦ ꯋꯥꯔꯤ ꯈꯝꯕ ꯊꯣꯏꯕꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯈꯝꯕ ꯊꯣꯏꯕꯤ ꯉꯥꯏꯕꯗ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯤ ꯌꯥꯝ ꯉꯥꯏꯅꯔꯦ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯃꯒ ꯈꯨꯗꯣꯜ ꯇꯝꯅꯕ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯁꯤꯁꯇꯔ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤꯁꯦ ꯃꯥ ꯈꯤꯇꯪꯗꯤ ꯀꯣꯜꯂꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯊꯨꯕꯒꯤ ꯑꯣꯏꯅꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯊꯥꯒꯠꯀꯗꯕ ꯃꯥꯟꯗꯦ ꯍꯧꯖꯤꯜꯂꯨꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯀꯥꯏ ꯋꯥꯏꯗ ꯍꯣꯡꯗꯣꯏꯅꯣ ꯆꯦ ꯍꯥꯏ ꯃꯉꯥꯜ ꯅꯝꯕꯣꯜ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯣꯏꯕꯗꯤ ꯑꯗꯣ ꯑꯗꯨꯗꯤ ꯅꯝꯕꯣꯜꯗꯒꯤ ꯈꯔ ꯈꯤꯇꯪ ꯆꯪꯉꯦ ꯆꯪꯁꯤꯟꯕ ꯅꯝꯕꯣꯜ ꯑꯋꯥꯡꯖꯤꯔꯤꯗ ꯑꯣꯏꯕ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤꯗꯣ ꯏꯪꯉꯦꯜꯂꯩꯗꯒꯤꯀꯣ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯕ ꯌꯦꯡꯉꯦꯕ ꯌꯥꯕ ꯑꯝꯇꯪ ꯇꯧꯔꯛꯀꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯇꯧꯔꯛꯅꯕ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯆꯟ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ ꯏꯆꯦ ꯎꯗꯕ ꯀꯨꯏꯔꯦ ꯖꯕꯤꯔ ꯈꯥꯟ ꯍꯥꯏ ꯁꯣꯅꯝ ꯍꯥꯏ ꯂꯤꯁꯥꯅ ꯊꯝꯕꯤꯔꯛꯑꯦ ꯖꯕꯤꯔ ꯈꯥꯟ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯍꯣꯏ ꯁꯄꯅꯥ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯦꯀꯣ ꯏꯪꯉꯦꯜꯂꯩꯗꯒꯤ ꯁꯣꯏꯗꯅ न्यू सब्सक्राइब वेरी इंटरेस्टिंग मैडम जी थैंक यू सिस्टर सपना याउद्रसु उपु फोक टीवी थारक लाइव नुंथंग थारसु गन पॉइंट येंगो हायरसु येंगनो हायरसु येंगनी सी खरसु मालफोन हापिरो मुंफमदगी येंगलकनबा मकक मयम परोक्से जा जाकी कमेने मान तोरैसे ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯌꯦꯡꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯌꯥꯔꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯃꯌꯥꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯑꯣꯏꯅ ꯇꯧꯒꯦ ꯏꯪꯉꯦꯜꯂꯩꯗꯒꯤ ꯍꯥꯏꯕꯗꯣ ꯏꯪꯉꯦꯜꯂꯩꯗꯒꯤ ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯔꯦ ꯍꯣꯏ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯤꯗ ꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯐꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ ꯍꯦꯛꯇ ꯈꯨꯗꯛꯅꯤꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯇꯧꯗꯕꯒꯤꯀꯣ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯋꯦ ꯑꯗꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯃꯔꯦꯝꯕꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯗꯣ ꯏꯆꯦ ꯏꯅꯤꯡꯊꯧꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯍꯦꯛ ꯐꯪꯕꯒ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯕꯗꯨ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯑꯗꯨꯅ ꯏꯆꯦꯅ ꯁꯤꯟꯕꯤꯗꯨꯅ ꯆꯦꯄꯥꯎ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯌꯨ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩ ꯁꯤꯟꯖꯔꯒꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯖꯔꯛꯂꯒꯦ ꯀꯧꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯆꯦ ꯏꯆꯦꯅ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯣ ꯁꯤ ꯏꯆꯦ ꯆꯦ ꯑꯁꯤꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯌꯥꯎꯔꯕꯅꯤ ꯏꯆꯦꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯒ ꯆꯦꯄꯥꯎ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯈ꯭ꯔꯣ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯉꯥꯛꯇꯪ ꯇꯔꯪ ꯆꯠꯀꯦ ꯇꯧꯔꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯀꯥꯎꯊꯣꯔꯛꯄꯗꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯤꯜꯂꯛꯈꯤꯒꯦ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯀꯨꯏꯈꯤꯕꯒꯤ ꯀꯃꯦꯟ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯊꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯁꯦ ꯀꯃꯦꯟ ꯍꯦꯛꯇ ꯄꯥꯕ ꯅꯪꯍꯧꯗꯦ ꯉꯁꯥꯏꯒꯤꯗꯣ ꯀꯗꯥꯏꯐꯥꯎ ꯄꯥꯈ꯭ꯔꯦ ꯅꯪꯒꯤꯗꯣ ꯆꯤꯊꯕꯁꯨ ꯅꯨꯡꯉꯥꯏꯇꯕ
ꯁꯄꯅꯥꯒꯤ ꯃꯤ ꯏꯟꯇ꯭ꯔꯣ ꯇꯧꯕꯁꯤꯁꯨ ꯆꯦ ꯗꯥꯏꯂꯣꯛ ꯃꯈꯜ ꯑꯃꯅꯤ ꯈꯟꯅ ꯇꯥꯖꯔꯤꯌꯦꯅ ꯁꯄꯅꯥꯅ ꯊꯝꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯄꯅꯥ ꯆꯦ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯁꯨꯅꯤꯜ ꯍꯣꯏ ꯁꯨꯅꯤꯜ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯌꯥꯝꯅ ꯇꯠꯇꯅ ꯑꯗꯨꯝ ꯗꯤꯃꯥꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯅꯕꯗꯤ ꯑꯗꯨꯝ ꯁꯀ꯭ꯔꯤꯞ ꯅꯩꯅꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯑꯩꯗꯤ ꯆꯦ ꯁꯣꯅꯝꯒꯤ ꯐꯠꯇꯕꯤꯒꯤ ꯗꯥꯏꯂꯣꯛ ꯉꯥꯏꯖꯔꯤꯀꯣ ꯆꯦ ꯁꯣꯅꯝ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯑꯕꯦꯝꯁꯦ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯁꯤꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯩ ꯑꯃꯨꯛ ꯅꯪꯅ ꯊꯤ ꯇꯥꯔꯦ ꯑꯩꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯐꯠꯇꯕꯤꯒꯤꯗ ꯋꯥꯈꯜꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅꯀꯣ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯔꯒꯦ ꯑꯩꯉꯣꯟꯗ ꯆꯩꯔꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯩꯔꯣꯏ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯁꯥꯒꯠꯂꯒꯦ ꯑꯃ ꯀꯣꯛꯇꯩ ꯁꯥꯒꯠꯂ ꯁꯥꯒꯠꯂꯨꯀꯣ ꯍꯧꯖꯤꯛ ꯇꯧꯔꯛꯑꯗꯕꯅꯤ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯍꯥꯏꯕꯗꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯐꯖꯗꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯐꯠꯇꯕꯤꯁꯤꯅ ꯉꯥꯡꯕꯁꯦ ꯑꯐꯕ ꯈꯣꯟꯗꯥꯗꯤ ꯑꯝꯇ ꯉꯥꯡꯗꯦ ꯑꯗꯨꯅ ꯑꯍꯦꯟꯕ ꯋꯥ ꯌꯥꯎꯈ꯭ꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯌꯥꯝꯅ ꯇꯠꯇꯅ ꯍꯦꯛꯇ ꯐꯠꯇꯕꯤꯁꯤꯅ ꯍꯥꯏꯒꯟꯕ ꯗꯥꯏꯂꯣꯛ ꯈꯔ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯇꯧꯖꯒꯦ ꯍꯦ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅ ꯊꯤꯜꯂꯒ ꯇꯥꯛꯇ꯭ꯔꯤꯉꯩ ꯅꯪ ꯊꯕꯛ ꯑꯃꯠꯇ ꯅꯁꯥꯅ ꯈꯪꯅ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯍꯥ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯇꯨ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯤꯗꯣ ꯑꯗꯨꯅ ꯂꯦꯝꯅ ꯊꯥꯗꯔꯛꯄ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯍꯥꯛꯅꯅꯦ ꯁꯨꯗꯅ ꯅꯣꯝꯗꯅ ꯅꯪꯒꯤ ꯅꯕꯨꯛ ꯊꯟꯅꯕ ꯄꯤꯖꯔꯤꯕ ꯅꯁꯥꯅ ꯑꯗꯨ ꯈꯪꯉꯗꯤ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯅꯕ ꯉꯥꯏꯗꯅ ꯁꯠ ꯁꯠ ꯇꯧꯁꯟꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯃꯁꯤ ꯃꯁꯝꯁꯦ ꯂꯥꯛꯇꯅ ꯍꯦꯛ ꯐꯣꯏꯔꯒ ꯐꯒꯗꯕꯅꯤ ꯃꯁꯤ ꯊꯦꯡꯛ ꯌꯨ ꯈꯨꯗꯛꯀꯤ ꯗꯥꯏꯂꯣꯒꯅꯤꯅ ꯀꯥꯏꯗꯩ ꯂꯧꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯃꯦꯟꯁꯦ ꯆꯦꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯥꯂꯦꯝꯕ ꯅꯥꯎꯔꯦꯝꯅ ꯊꯝꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯃꯥꯂꯦꯝꯕ ꯂꯥꯏꯚ ꯅꯪꯉꯦ ꯉꯁꯤꯗꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯣꯏꯅ ꯊꯝꯕꯤꯔꯛꯑꯦ ꯊꯣꯏ ꯂꯧꯔꯦꯝꯕꯝ ꯍꯣꯏ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯕꯅꯦ ꯑꯗꯣ ꯆꯦ ꯂꯣꯀꯦꯁꯟꯗꯣ ꯃꯊꯪ ꯂꯥꯏꯚꯇ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯍꯣꯏ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯂꯣꯀꯦꯁꯟ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯝꯕꯣꯜ ꯑꯋꯥꯡꯖꯤꯔꯤꯅꯦꯕꯀꯣ ꯅꯝꯕꯣꯜ ꯑꯋꯥꯡꯖꯤꯔꯤꯗ ꯍꯣꯏ ꯆꯦ ꯂꯤꯁꯥ ꯍꯤꯌꯥꯡꯕꯤꯗ ꯍꯤꯌꯥꯡꯊꯥꯡꯕꯤꯗ ꯅꯣꯛꯄ ꯈꯨꯅꯣꯛꯇꯣ ꯅꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯗꯣ ꯅꯣꯛꯇꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯂꯥꯏꯚꯇꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯏ ꯈꯨꯅꯣꯛꯇꯨꯃꯗꯤ ꯅꯣꯛꯍꯧꯕ ꯃꯤꯅꯤꯠ ꯀꯌꯥ ꯌꯥꯕꯖꯥꯠꯅꯤ ꯆꯠꯂꯒꯦ ꯃꯤꯗꯤ ꯆꯠꯂꯦ 37ꯗꯤ ꯆꯠꯂꯦ 40ꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯞ ꯉꯁꯤꯗꯤ ꯆꯥꯅ ꯈꯔ ꯂꯣꯏꯁꯟꯒꯦꯀꯣ 40ꯁꯤꯗ 40ꯗ ꯑꯗꯨꯗꯤ ꯅꯣꯛꯑꯒ ꯑꯗꯨꯝ ꯀꯃꯦꯟ ꯑꯃꯅꯤ ꯄꯥꯔ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯛꯂꯛꯑꯣ ꯅꯣꯛꯆꯔꯛꯂꯒꯦ ꯀꯩꯝ ꯍꯥꯏꯗꯅ ꯅꯣꯛꯇꯣꯏꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯛꯑꯣ ꯅꯪ ꯆꯥꯊꯣꯛꯑꯒꯦ ꯀꯥꯏꯅ ꯈꯔ ꯀꯤꯕ ꯃꯑꯣꯡꯗ ꯑꯩꯁꯨ ꯑꯗꯨꯝ ꯁꯥꯒꯠꯂ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯈꯪꯗꯦ ꯄꯥꯎ ꯑꯩ ꯍꯥꯏꯔꯛꯀꯦ ꯆꯦ ꯌꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯃꯉꯥꯜ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯖꯗꯦ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯗ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯌꯥꯝ ꯐꯖꯩ ꯆꯦ ꯄꯦꯟꯖꯔꯦ ꯇꯥꯕꯗ ꯊꯦꯡꯛ ꯌꯨ ꯁꯄꯅꯥ ꯀꯩ ꯃꯤꯗꯤ ꯈꯣꯟꯖꯦꯜ ꯃꯈꯜ ꯃꯈꯜ ꯁꯥꯕ ꯍꯩꯕ ꯃꯥꯜꯂꯦ ꯍꯩꯌꯦ ꯃꯉꯥꯜ ꯗꯥ ꯔꯣꯖꯦꯁꯅ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯅꯨꯄꯥꯒꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯁꯥꯕ ꯉꯥꯛꯇꯅꯤ ꯑꯍꯜ ꯃꯈꯣꯜ ꯑꯗꯩꯗꯤ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯁꯤꯒꯨꯝꯕꯁꯦ ꯗꯥ ꯔꯣꯖꯦꯁꯅ ꯂꯣꯏ ꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯇꯧꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯦ ꯁꯣꯅꯝ ꯃꯦꯝ ꯍꯣꯏ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯆꯦ ꯁꯣꯅꯝꯁꯦ ꯁꯥꯎꯔꯗꯤ ꯀꯤꯖꯩ ꯃꯉꯥꯜ ꯍꯣꯏ ꯁꯥꯎꯔꯗꯤ ꯃꯤꯁꯦ ꯅꯨꯡꯁꯤꯗꯕꯅꯦ ꯑꯃꯠꯇ ꯌꯥꯔꯕ ꯇꯧꯕ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔ ꯅꯣꯛꯀꯗꯣꯏꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯆꯨꯝꯅ ꯅꯣꯛꯑꯁꯦ ꯍꯥꯏꯔꯣ ꯈꯪꯗꯦ ꯄꯥꯎ ꯖꯦꯝ ꯈꯨꯃꯟ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟꯅ ꯊꯝꯕꯤꯔꯛꯑꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯁꯨ ꯐꯖꯩ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯛꯂꯛꯑꯒꯦ ꯅꯣꯛꯑꯣ ꯑꯗꯨꯒ ꯆꯥꯊꯣꯛꯑꯒꯦꯒ ꯍꯥꯏꯖꯤꯜꯂꯛꯀꯦꯔꯥ ꯉꯁꯤꯗꯤ ꯆꯥꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯨꯡꯁꯨ ꯇꯧꯔꯣ ꯇꯥꯗ꯭ꯔꯣꯕꯅꯤꯅꯀꯣ ꯍꯣꯏ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒꯦ
ꯇꯧꯒꯦ ꯃꯌꯥꯝ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒ ꯑꯃꯨꯛ ꯃꯥꯜꯂꯝꯗꯅ ꯄꯨꯡꯁꯨ ꯇꯥꯁꯜꯂꯛꯑꯦ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯑꯗꯣ ꯀꯃꯦꯟ ꯆꯤꯊ ꯅꯥꯟꯊꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯏ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯝꯇ ꯄꯥꯕ ꯅꯪꯗ꯭ꯔꯦꯀꯣ ꯆꯦ ꯌꯥꯝ ꯈꯨꯗꯛꯇ ꯇꯧꯕ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯑꯃ ꯄꯥꯊꯣꯛꯄ ꯌꯥꯅꯤ ꯊꯦꯡꯛ ꯌꯨ ꯁꯄꯅꯥ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯂꯥꯏꯞꯇ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ